ꯂꯩꯊ ꯂꯩꯔꯝꯕꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏ ꯇꯥꯔꯝꯕꯅꯣ ꯐꯖꯕ꯭ꯔꯣꯁꯦ ꯃꯁꯛ ꯐꯖꯕ ꯌꯦꯡꯍꯜꯂꯛ कालीनगर है लापा फयूम से लग मारे मान चीज़ मैं तो नहीं माइक मुझे ने
ꯌꯥꯝ ꯀꯟꯕ ꯃꯥꯟꯕ ꯍꯥꯏ ꯚꯦꯂꯦꯟꯇꯤꯅꯥ ꯀꯩꯅꯥ ꯂꯥꯛꯇꯕꯗꯩ ꯕꯣꯜꯁꯦ ꯌꯥꯝ ꯇꯜꯂ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅ ꯂꯩꯕ ꯑꯣꯏꯗꯕ ꯅꯨꯡꯉꯥꯏꯅꯤꯉ ꯆꯠꯂꯣ ꯍꯣꯏ ꯅꯨꯡꯉꯥꯏꯅꯤꯉ ꯆꯠꯂꯣ ꯌꯥꯝ ꯂꯥꯏꯕ ꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯣꯛꯑꯦ ꯅꯣꯛꯄꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯋꯥ ꯑꯗꯨꯝ ꯉꯥꯡ ꯂꯩ ꯅꯨꯄꯥꯁꯦ ꯑꯩꯁꯨ ꯖꯤꯔꯤꯗꯩ ꯍꯣꯏ ꯍꯣꯏ ꯊꯥꯔꯛꯀꯦ ꯊꯥꯔꯛꯀꯦ ꯉꯥꯛꯇꯪ ꯂꯩꯔ ꯅꯨꯄꯤ ꯊꯣꯛꯂꯛꯑꯅꯤ ꯕꯣꯜꯒꯤ ꯃꯃꯤꯡꯁꯦ ꯒꯣꯔꯣꯡ ꯑꯣꯜꯂꯨ ꯍꯥꯏ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯅꯣ ꯀꯩꯅꯥ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯛꯑꯒꯦ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯃꯤꯅ ꯄꯩꯁꯥ ꯊꯥ ꯂꯥꯛꯎ ꯌꯦꯡꯉꯣ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯩꯅꯥ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯖꯔꯛꯑꯒꯦ